Union Finance Minister Nirmala Sitharamanna Leibasi English Ingani Kunmari Kunmanga ki oiba budget puthokre. Budget asida nupi agriculture MSME employment mahiroi middle class ta miting thamni. Imphal Yaripok lambi sembi dabagi mayokda miyamna changsiliba lambi thingbagi khongjang hena kansinkre. Power substation amadi Irilbong water supply thingsinkre CM na athubada lambi sem lagani haina thajaba pirakli. Environment impact assessment tawdana paikhathiba Loktak multipurpose project khudakta decommission tawgadabani haina People's Committee on Restoration of Loktak Lake and its associated wetlands Manipur na demand tawakli. Amasung imung amagi miyoy mga yauna punna miyoy taret iromba charuba matung oba khong hamthaba amadi masasagat pa na chingba tawrakpatagi hospital da laikan nakray food poisoning oigani chingnari.